Good evening, ma'am. Amukan na taram na oksari. Ikhang khanghaudana lapnakhiba mi haitare. Ignore tawkiba ko amare aduri kahani tawkiba mi singgi yengake. Sisiga anisidaita haitare. Marigold leire. Adegi anisigi manungda flower anisigi manungda isana apamba amamam khanbiro. Hadang post tawro. Tawraga fazana mit usalaga yengase. Intention da lakpado aduki flower do da khanbiro ko. Marigold sanare khanba minga yi hani ngake. Pau phaurakkhidabagi maram karino haiba. Pau phaurakkhidabagi karigumba amata hairamdana pau phaurakkhidabagi maram karigino. हमारी ये दूरी कहानी हमारी ये दूरी कहानी Leishorna tamba ama ma laksarani ma hauji leiriba situation se kaino adi matamduda haitareko mana khangibase kaino haiba matamda magi oina thengnariba haitare magi life journey da thengnariba mayam singse puba thangba ngamdabadagi haitare singna hairagadi emotion yamna leiba adagi tawbam khangak haitare ne sorna tamba ama laksarani na khallaga lapthokhiba oina tawebako sanarei khanba mi singi haitare magi life journey da asukki matik haitare awaba wari mayam ama leiyaba adu mayamdo kaino tawraga haitare tainabam khangdabadagi nangi nafamdagi lapthokhiba ko adi nangna commitment nirangani adagi nungsinaragadi fazana haitare sega maiga hainaraga nungsinaba pamangani adu mayamjingdu mai makokta changidaba ko dumaina leiyeba sidaida leise ko aduga situation se inamtaga yengakige ko means magi punsigi lambida kaitharaba haitare mayamsingdo semgatpa sagatpa ko adudu pameba nanga magagi marida nate ko mana pamgrise matamdo daida mase perfect oide aduna maram oiraga haitare ma masana perfection se oinanaba khanjagiba haitare ko magi tunganba journey amada haitare magi tunganba journey amda satkibaneba ado kadawi haiba matamdane laiba kanose situation se magi mafamdadi pattern oina against hanjan thokpadawna haitare magi life ki laiba journey se nungaitaba thodok wathok mayam ama thoga lakpadawna taweba unattachment haitare ado akoina magi energy yengbanidana
ꯃꯥꯒꯤ ꯌꯦꯡꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯌꯦꯠꯅꯕ ꯆꯌꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯐꯝꯗ ꯀꯥꯔꯃꯤꯛꯀꯤ ꯀꯩꯅꯣ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯦꯇꯦꯁꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯐꯝꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯒꯤ ꯃꯉꯣꯟꯗꯒꯤ ꯀꯩꯅꯣ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯁꯨ ꯌꯦꯡꯁꯦꯕꯀꯣ ꯃꯍꯥꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯗ ꯆꯨꯁ ꯇꯧꯒꯦ ꯍꯥꯏꯕꯕꯨꯗꯤ ꯂꯩꯔꯦꯀꯣ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯤꯇꯪ ꯂꯧꯔꯒ ꯃꯤꯟꯁ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯄꯨꯃꯤꯟꯅꯕ ꯌꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯗꯅꯗꯤ ꯈꯜꯂꯦ ꯀꯣ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯏꯝꯄ꯭ꯔꯨꯚꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩ ꯍꯥꯏꯀꯣ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯌꯥꯕꯀꯣ ꯁꯗꯟꯂꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯌꯥꯕ ꯇꯞꯅ ꯇꯞꯅ ꯍꯥꯏꯇꯥꯔꯦ ꯍꯣꯞ ꯃꯆꯥ ꯑꯃꯗꯤ ꯂꯩꯕ ꯌꯥꯔꯤꯌꯦ ꯑꯦꯟꯖꯦꯂꯤꯛ ꯒꯥꯏꯗꯦꯟꯁꯇ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯃ ꯌꯦꯡꯒꯦꯀꯣ ꯑꯦꯟꯖꯦꯂꯤꯛ ꯒꯥꯏꯗꯦꯟꯁꯇ ꯀꯩ ꯂꯥꯛꯄꯒꯦ ꯀꯣꯂꯤꯡ ꯌꯣꯔ ꯁꯣꯜꯃꯦꯠ ꯃꯥꯒꯤ ꯁꯣꯜꯃꯦꯠ ꯀꯧꯔꯤ ꯍꯥꯏꯕꯅꯦ ꯒꯦꯇꯤꯡ ꯅꯣ ꯏꯠꯁ ꯑꯗꯔ ꯑꯃꯒ ꯑꯃꯒ ꯃꯁꯛ ꯈꯪꯅꯅꯕꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯟ ꯀꯦꯔꯤꯌꯔ ꯏꯁꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯕ ꯄꯣꯠꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯜꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯤ ꯈꯤꯇꯪ ꯂꯩꯔꯤꯀꯣ ꯑꯇꯣꯞꯄ ꯃꯤ ꯈꯪꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯅꯗꯕ꯭ꯔꯥ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ ꯑꯇꯣꯞꯄ ꯃꯤ ꯈꯪꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯅꯗꯕ꯭ꯔꯥ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯞꯄꯦ ꯌꯥꯝ ꯀꯣꯟꯊꯔꯒ ꯂꯩ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯊꯨꯅꯕ ꯍꯣꯠꯅ ꯌꯥꯗꯦꯕ ꯑꯇꯣꯞꯄ ꯃꯤ ꯈꯪꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯅꯗꯕ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯅꯤꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗꯇꯗꯤ ꯂꯩꯀꯣ ꯃꯃꯥꯡꯗ ꯆꯈꯠꯄꯒꯤ ꯀꯣ ꯍꯜꯂꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯑꯣꯏꯁꯤꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃ ꯖꯒ꯭ꯂꯤꯡꯗ ꯂꯩ ꯑꯗꯣ ꯌꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯆꯈꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯐꯣꯔꯋꯥꯔꯗ ꯇꯧꯈꯤꯕ ꯃꯃꯥꯡꯂꯣꯝꯗ ꯆꯈꯠꯈꯤꯕ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯌꯦꯕ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯣꯛꯂꯛꯏꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯁꯤꯒꯤ ꯄꯣꯠꯁꯤꯒ ꯃꯥꯒꯤ ꯇꯥꯏꯝ ꯏꯁꯄꯦꯟ ꯇꯧꯕ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩ ꯃꯁꯥꯅ ꯇꯧꯖꯕꯒꯤ ꯃꯍꯩ ꯃꯉꯣꯟꯗ ꯐꯪꯒꯗ꯭ꯔꯥ ꯌꯦꯡꯁꯦꯕꯀꯣ ꯀꯔꯃ ꯔꯤꯇꯜ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯀꯔꯃ ꯔꯤꯇꯜ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯛꯀꯗ꯭ꯔꯥ ꯆꯥꯔꯛꯑꯣꯏꯗ꯭ꯔꯥ ꯃꯥꯒꯤ ꯀꯔꯃ ꯔꯤꯇꯜ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯃꯁꯥꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯗꯣ
ꯃꯥꯅ ꯇꯧꯖꯕꯒꯤ ꯃꯍꯩ ꯃꯥꯅ ꯐꯪꯒꯅꯤ ꯍꯥꯏ ꯀꯦꯔꯤꯌꯔꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗ ꯁꯦꯝꯈꯤꯕꯗꯣ ꯃꯥ ꯀꯦꯔꯤꯌꯔꯗꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯌꯥꯔꯦ ꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯒ꯭ꯔꯤꯞꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯀꯣ ꯂꯥꯏꯁꯦ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗꯩꯗ ꯁꯤ ꯊꯣꯛꯏꯁꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯀꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯕꯤꯗ ꯍꯥꯟꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯣꯜꯃꯣꯁ ꯗ ꯔꯤꯇꯜ ꯇꯨ ꯗ ꯅꯥꯎ ꯍꯧꯖꯤꯛ ꯈꯛꯇꯩꯗ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯇꯧꯔꯦ ꯑꯐꯕ ꯂꯥꯛꯑꯅꯤ ꯐꯠꯇꯕ ꯇꯧꯔꯦ ꯐꯠꯇꯕ ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯃꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯄꯁꯦ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯌꯦꯀꯣ ꯃꯤꯟꯁ ꯀꯥꯔꯃꯤꯛꯀꯤ ꯀꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯅꯦꯛꯁ ꯑꯄꯔꯥꯖꯤꯇꯥ ꯈꯟꯕ ꯃꯤꯈꯩꯒꯤ ꯌꯦꯡꯉꯛꯀꯦꯀꯣ ꯀꯔꯤꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯅ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯅ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯁꯤꯗꯤ ꯈꯟꯅꯕꯗꯒꯤ ꯆꯩꯅꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁꯥꯎꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯐꯥꯖꯤꯜꯂꯛꯄ ꯄꯨꯟꯁꯤꯜꯂꯛꯄ ꯑꯣꯏꯅ ꯈꯟꯖꯜꯂꯛꯄꯗꯣ ꯃꯁꯥꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯌꯦꯕ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯝꯇ ꯋꯥꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯩꯀꯣ ꯃꯤꯟꯁ ꯁꯛꯇ ꯆꯨꯗ ꯑꯗꯩ ꯀꯩꯅꯣꯗ ꯀꯩꯝꯇ ꯋꯥꯠꯇꯦ ꯍꯥꯏꯕꯒꯤ ꯅꯥꯄꯟ ꯑꯃꯁꯨ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯃ ꯌꯦꯡꯉꯒꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯣꯅꯦꯁꯇꯤ ꯑꯣꯏꯕꯀꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯣꯅꯦꯁꯇꯤ ꯑꯣꯏꯕ ꯑꯗꯒꯤ ꯗꯤꯄꯦꯟꯁꯤ ꯑꯣꯏꯗꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯕ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯦ ꯀꯣ ꯏꯟꯚꯦꯁꯇꯤ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯇꯣꯞꯄ ꯃꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯔꯒꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯩꯗ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯏꯟꯚꯦꯁꯇꯤꯡ ꯇꯧꯃꯤꯟꯅꯕꯏꯐꯔꯠ ꯊꯥꯗꯃꯤꯟꯅꯕ ꯃꯤ ꯑꯃꯒ ꯂꯣꯏꯅꯔꯒ ꯂꯣꯏꯅꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦꯕ ꯁꯦꯀꯦꯟ ꯏꯁꯇꯦꯕꯤꯂꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯥꯁꯦ ꯑꯇꯣꯞꯄ ꯃꯤ ꯂꯣꯏꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯅꯗꯕ꯭ꯔꯥ ꯅꯕꯥꯅꯤ ꯂꯥꯞꯅꯕꯁꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯕꯨ ꯐꯖꯅ ꯂꯣꯏꯅꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯃꯤꯟꯁ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯈꯪꯕꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯔꯣꯃꯥꯟꯇꯤꯛ ꯐꯦꯁꯇ ꯂꯩ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯑꯦꯀꯣ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯔꯣꯃꯥꯟꯇꯤꯛ ꯐꯦꯁ ꯑꯃꯗ ꯑꯅꯧꯕ ꯔꯣꯃꯥꯟꯁ ꯑꯃꯒꯤ ꯐꯦꯁꯇ ꯂꯩ ꯍꯥꯏꯗꯅꯗꯤ ꯍꯥꯏꯔꯛꯑꯦ ꯁꯤꯐꯧꯇ ꯑꯃꯨꯛꯁꯨ ꯄꯦꯟꯗꯕꯗꯧꯅ ꯇꯧꯋꯦ ꯃꯥꯁꯦ ꯈꯔ ꯀꯩꯅꯣꯒꯤ ꯅꯦꯆꯔꯁꯦ ꯈꯤꯇꯪ ꯋꯥꯡꯕꯗꯧꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯁ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯃꯣꯔ
ꯀꯝꯅ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯍꯦꯟꯅ ꯂꯣꯏꯅꯔꯤꯕ ꯃꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯔꯛꯄ ꯃꯤ ꯑꯃꯃꯨꯛ ꯂꯣꯏꯅꯅꯤꯡꯕ, ꯂꯣꯏꯅꯔꯤꯕ ꯃꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤ ꯑꯃꯃꯨꯛ ꯂꯣꯏꯅꯅꯤꯡꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯌꯦꯕ ꯃꯥꯒꯤ ꯑꯣꯏꯅꯗꯤ. ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯟꯖꯦꯜ ꯒꯥꯏꯗꯦꯟꯁꯇ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗꯤ ꯇꯣ ꯑꯦꯡꯒꯦꯖꯃꯦꯟ, ꯃꯥꯒꯤ ꯁꯣꯜꯃꯦꯠꯅꯤ ꯍꯥꯏꯕꯗꯧꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ. ꯒꯦꯇꯤꯡ ꯅꯣ ꯏꯆ ꯑꯗꯔ, ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ ꯀꯣ. ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ. ꯃꯥ ꯍꯜꯂꯛꯄꯒꯤ ꯋꯥꯐꯝꯗꯤ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤꯀꯣ. ꯃꯥ ꯍꯜꯂꯛꯄꯒꯤ ꯋꯥꯐꯝꯗꯤ ꯎꯗꯦ. ꯑꯗꯨꯕꯨ ꯁꯤꯗꯤ ꯀꯩꯅꯣꯅꯤꯀꯣ, ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝꯒꯤ ꯀꯂꯦꯛꯇꯤꯞ ꯔꯤꯗꯤꯡꯗ ꯂꯥꯛꯄꯅꯤꯅ ꯆꯥꯟꯅꯕꯁꯨ ꯌꯥꯎꯒꯅꯤ, ꯆꯥꯟꯅꯗꯕꯁꯨ ꯌꯥꯎꯒꯅꯤ. ꯅꯕꯥꯅꯤꯒꯤ ꯃꯔꯛꯇꯀꯣ ꯑꯃꯗꯤ ꯀꯩꯅꯣꯗꯤ ꯌꯥꯎꯕ ꯃꯥꯜꯂꯦꯕ. ꯁ꯭ꯅꯦꯛ ꯂꯦꯗꯤ ꯍꯥꯏꯇꯥꯔꯦ. ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯕꯥꯅꯤꯒꯤ ꯑꯃꯗꯅ ꯑꯃ ꯍꯥꯏꯕ, ꯑꯃꯗꯅ ꯑꯃ ꯍꯥꯏꯕ, ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯈꯤꯕ ꯃꯥꯜꯂꯦꯕ. ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯄꯥꯁ ꯂꯥꯏꯐꯇꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯌꯦꯕꯀꯣ. ꯌꯥꯝꯅ ꯑꯦꯂꯣꯟ ꯑꯣꯏꯕ ꯑꯣꯏꯅ ꯐꯥꯎꯕꯗꯣ, ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯂꯩꯌꯦ. ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯂꯥꯛꯀꯗ꯭ꯔꯥ, ꯀꯩ ꯍꯥꯏꯅꯤ, ꯃꯥꯒꯤ ꯃꯐꯝꯗ ꯏꯟꯐꯦꯛ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ. ꯃꯥ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ. ꯃꯥ ꯈꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯇꯥꯔꯦ, ꯅꯉꯣꯟꯗꯒꯤ ꯂꯦꯁꯟ ꯈꯔ ꯇꯝꯈ꯭ꯔꯕꯅꯤꯅ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯌꯥꯝꯅ ꯁꯤꯡꯅ ꯈꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯨ ꯈꯜꯂꯦ. ꯑꯗꯨꯗꯨꯒ ꯑꯃꯝꯕ ꯂꯩꯔꯗꯤ ꯑꯉꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯂꯩ. ꯑꯅꯤꯃꯛ ꯕꯦꯂꯦꯟꯁ ꯄꯨꯔꯒ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯔꯨꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯍꯩ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯐꯪꯉꯦ. ꯂꯥꯛꯏꯕ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯂꯥꯛꯀꯅꯤ ꯀꯣ. ꯂꯝꯕꯤ ꯑꯅꯤ ꯄꯤꯔꯤꯗꯅ, ꯂꯝꯕꯤ ꯑꯅꯤꯁꯤꯗꯩꯗꯅꯦ ꯁꯦꯔꯥꯟꯅꯅ ꯈꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯁꯨ ꯌꯦꯡꯉꯛꯀꯦꯕꯀꯣ. ꯃꯥꯁꯦ ꯂꯝꯕꯤ ꯉꯥꯎꯔꯤꯀꯣ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯂꯝꯕꯤ ꯉꯥꯎꯔꯤ ꯀꯣ. ꯂꯝꯕꯤꯁꯦ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ. ꯐ꯭ꯔꯁꯇꯦꯠ ꯏꯁꯇꯣꯔꯤ ꯑꯣꯏꯅ ꯂꯩꯔꯤꯌꯦꯀꯣ ꯃꯥꯒꯤꯁꯦ. ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯂꯩ. ꯑꯗꯣ ꯑꯩꯅ ꯄꯥꯕꯗ ꯍꯥꯏꯇꯥꯔꯦ, ꯆꯤꯊꯈꯤꯕ ꯌꯥꯎꯔꯁꯨ ꯀꯣꯏꯁꯟꯗꯣ ꯑꯩꯗꯤ ꯏꯔꯒ ꯊꯝꯕ ꯅꯠꯇꯕꯅꯤꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯩꯒꯤ ꯀꯩꯅꯣꯗ ꯏꯅꯔꯖꯤꯗ ꯑꯐꯪꯕ ꯑꯔꯥꯛꯄꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯗꯤꯀꯣ. ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯊꯦꯡꯀ꯭ꯌꯨ. ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ 15 ꯗꯦꯖꯇꯤ ꯑꯩ ꯃꯌꯥꯝꯗ ꯑꯣꯐꯔ ꯍꯥꯏꯇꯥꯔꯦ, ꯑꯅꯤ ꯀꯩꯅꯣ ꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯐꯔ ꯊꯥꯗꯣꯛꯀꯦꯅ ꯈꯜꯂꯦ. 300ꯇ ꯀꯣ. ꯑꯅꯤ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ, ꯇꯥꯟꯅꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯀꯩꯅꯣ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯄꯅꯦ, ꯑꯗꯨꯗꯩꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯀꯣ. ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ, ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯀꯣ. ꯊꯦꯡꯀ꯭ꯌꯨ.